ꯑꯍꯥꯟꯕ ꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯍꯥꯟꯕ ꯇꯥꯕꯤꯕ ꯑꯣꯏꯔꯒꯗꯤ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝꯇꯪ ꯅꯝꯕꯤꯗꯨꯅ ꯁꯤꯌꯥꯔ ꯑꯃꯗꯤ ꯀꯃꯦꯟꯠ ꯄꯤꯕ ꯀꯥꯎꯕꯤꯔꯝꯒꯅꯨ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯁꯨ ꯃꯔꯨꯑꯣꯏꯅ ꯏꯟꯈꯠꯂꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯈꯜꯂꯒ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯂꯤꯖꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯃꯈꯣꯏꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯇꯨꯡꯗ ꯊꯣꯔꯛꯀꯗꯧꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯃꯤꯠꯅ ꯋꯥꯈꯜꯅ ꯁꯥꯡꯅ ꯎꯕ ꯉꯝꯗꯕꯅ ꯑꯐ-ꯐꯠꯇ ꯀꯔꯤꯅꯣ ꯈꯪꯂꯣꯏ꯫ ꯉꯥꯏꯍꯥꯛ-ꯉꯥꯏꯍꯥꯛꯀꯤ ꯅꯤꯡꯂꯛꯄ ꯊꯕꯛꯁꯤꯡ ꯑꯗꯨꯇꯕꯨꯅꯤ ꯃꯈꯣꯏꯅ ꯇꯧꯗꯣꯔꯤꯕ꯫ ꯐꯅ ꯌꯥꯝꯅ ꯃꯃꯥ-ꯃꯄꯥꯅ ꯐꯨ-ꯆꯩꯗꯨꯅ ꯋꯥꯔꯛꯂꯕꯁꯨ ꯃꯈꯣꯏꯗ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯂꯤꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯅ ꯅꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯛꯀꯗꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯗꯨꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯇꯥꯟꯖꯥ ꯑꯃꯈꯛ ꯄꯤꯖꯕ ꯑꯣꯏꯅ ꯅꯆꯦꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫ ꯑꯩꯁꯨ ꯃꯇꯝ ꯑꯃꯗ ꯅꯈꯣꯏꯒꯨꯝꯅ ꯍꯧꯒꯠꯂꯛꯂꯤꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏꯁꯨ ꯏꯃꯥ-ꯏꯄꯥꯅ ꯉꯥꯡꯕ ꯐꯨ-ꯆꯩꯗꯨꯅ ꯋꯥꯔꯛ-ꯋꯥꯇꯦꯝꯕ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯉꯥꯡꯂꯤ-ꯁꯛꯂꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯁꯨ ꯇꯥꯅꯤꯡꯂꯨꯗꯦ꯫ ꯉꯥꯏꯍꯥꯛ ꯉꯥꯡꯂꯒ ꯋꯥꯔꯒ ꯇꯣꯛꯆꯈꯤꯅꯤ, ꯅꯥꯗꯐꯥꯎ ꯍꯥꯞꯄꯤꯗꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯃꯔꯝ ꯑꯗꯨꯅꯅꯤ ꯉꯁꯤ ꯑꯩꯅ ꯋꯥꯔꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯏꯃꯥ-ꯏꯄꯥꯅ ꯉꯥꯡꯈ꯭ꯔꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯕꯒꯤ ꯃꯍꯨꯠꯇ ꯏꯃꯥ-ꯏꯄꯥꯅ ꯉꯥꯡꯂꯤꯕ ꯃꯇꯝꯗꯨꯗ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯐꯕ ꯂꯝꯕꯤꯗꯨꯗ ꯆꯠꯂꯝꯕ ꯇꯥꯔꯒꯗꯤ ꯉꯁꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯤꯕ ꯑꯁꯤ ꯇꯥꯔꯝꯂꯣꯏ ꯍꯥꯏꯅ ꯈꯜꯂꯛꯏ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯋꯥꯔꯤ ꯑꯁꯤ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯕꯤꯌꯨ꯫ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯂꯪꯊꯣꯛꯂꯒ ꯑꯐꯕ ꯂꯧꯁꯤꯟꯕ ꯌꯥꯕ ꯑꯗꯨ ꯈꯛꯇ ꯂꯧꯁꯤꯟꯗꯨꯅ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯑꯣꯏꯍꯧꯕꯤꯌꯨ꯫ ꯏꯟꯈꯠꯂꯛꯄꯒꯤ ꯍꯧꯅꯕꯤ ꯍꯥꯏꯔꯛꯂꯤꯕ ꯃꯈꯩ ꯌꯥꯁꯤꯜꯂꯤ, ꯑꯐ-ꯐꯠꯇ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯅꯨꯄꯥꯅꯕꯨ ꯍꯥꯏꯔꯛꯂꯕꯗꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯌꯥꯊꯣꯛꯏ꯫ ꯎꯅꯕ ꯂꯥꯛꯂꯒ ꯑꯆꯥꯄꯣꯠ ꯄꯨꯔꯛꯂꯒ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯍꯧꯅꯗꯨꯅ ꯆꯥꯕ, ꯑꯁꯤ ꯈꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤꯕ꯫ ꯏꯃꯥ-ꯏꯄꯥꯅꯁꯨ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇꯁꯨ ꯁꯨꯕ ꯅꯣꯝꯕ ꯇꯧꯗꯦ꯫ ꯉꯥꯏꯍꯥꯛ ꯁ꯭ꯀꯨꯜ ꯆꯠꯂꯨꯔꯅꯤ, ꯍꯜꯂꯛꯂꯒ ꯇ꯭ꯌꯨꯁꯟ ꯑꯃꯨꯛ ꯆꯠꯂꯨꯔꯅꯤ, ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣই ꯊꯕꯛ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ-ꯅꯍꯥ ꯀꯣꯏꯅꯕꯒꯤ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯃꯇꯝ ꯄꯤꯗꯕ, ꯏꯃꯥ-ꯏꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯂꯥꯏꯗꯨꯅ ꯃꯈꯣꯏꯅ ꯐꯅꯕꯗꯃꯛꯇ ꯉꯥꯡꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨꯕꯨ ꯇꯥꯕꯤꯗꯗꯨꯅ ꯊꯋꯥꯏ ꯎꯁꯤꯠꯇꯅ ꯑꯩꯅ ꯄꯥꯝꯂꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯇꯕꯨ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯥꯛꯏ꯫ ꯑꯩꯒ ꯀꯣꯏꯅꯕ ꯅꯨꯄꯥꯅ ꯄꯤꯔꯛꯄ ꯂꯦꯇꯔ ꯑꯗꯨ ꯏꯃꯥꯈꯣꯏ ꯏꯆꯦꯈꯣꯏꯒꯤ ꯃꯃꯥꯡꯗ ꯄꯥꯕꯗꯤ ꯌꯥꯔꯣꯏ ꯉꯥꯡꯂꯛꯀꯅꯤ ꯈꯟꯗꯨꯅ ꯃꯈꯣꯏ ꯇꯨꯝꯈ꯭ꯔꯕ ꯃꯇꯝ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯇꯨꯃꯤꯟ-ꯇꯨꯃꯤꯟꯅ ꯄꯥꯖꯩ꯫ ꯃꯥꯒꯤ ꯋꯥꯍꯩ ꯑꯃꯅ ꯑꯩꯒꯤ ꯊꯃꯣꯏ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯕ ꯋꯥꯍꯩ ꯉꯥꯛꯇꯅꯤ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯁꯤ꯫ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯑꯣꯏꯕꯅ ꯑꯩꯁꯨ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯄꯨꯝꯅꯃꯛ ꯊꯥꯖꯩ꯫ ꯂꯦꯇꯔ ꯑꯗꯨꯗꯤ ꯑꯍꯤꯡ ꯑꯗꯨꯗ ꯄꯥꯗꯨꯅ ꯂꯣꯏꯔꯒ ꯂꯪꯊꯣꯛꯂꯝꯃꯒ ꯑꯩ ꯏꯁꯥ ꯏꯊꯟ ꯈꯛꯇ ꯆꯪꯉꯛꯇꯨꯅ ꯇꯨꯝꯂꯒ ꯍꯧꯒꯠꯂꯒ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯁ꯭ꯀꯨꯜ ꯆꯠꯄ, ꯇ꯭ꯌꯨꯁꯟ ꯆꯠꯄ, ꯍꯜꯂꯛꯂꯒ ꯏꯃꯥꯈꯣꯏ ꯏꯆꯦꯈꯣꯏꯅꯗꯤ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯁꯣꯝꯗ ꯃꯥꯅ ꯉꯁꯥꯏ ꯏꯔꯛꯈꯤꯕ ꯂꯦꯇꯔ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯍꯟꯅꯕꯒꯤꯗꯃꯛꯇ ꯏꯔꯤꯕꯅꯤ꯫ ꯁꯣꯏꯔꯕꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯕꯣꯏ ꯆꯦꯅꯥ ꯀꯌꯥ ꯂꯣꯏꯈꯤꯕꯅꯤ꯫ ꯋꯥꯍꯩ ꯐꯖꯕ ꯈꯟꯗꯨꯅ ꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯥꯡꯍꯟꯈꯤꯕ ꯃꯇꯝꯁꯤꯡ ꯑꯗꯣ꯫ ꯏꯃꯥꯈꯣꯏꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯄꯥꯈꯣꯜ ꯑꯃ ꯁꯤꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯍꯥꯏꯅ ꯈꯨꯝꯂꯒ ꯁꯣꯝꯗꯅ ꯅꯨꯄꯥꯗ ꯄꯤꯅꯕꯒꯤ ꯂꯦꯇꯔ ꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯄꯨꯟꯁꯤ ꯑꯁꯦ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯃꯀꯥ ꯂꯥꯝꯅ ꯂꯩꯖꯔꯤꯕ꯫ ꯏꯃꯥꯈꯣꯏ ꯏꯄꯥꯈꯣꯏꯅ ꯋꯥꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯎꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯈꯨꯗꯤꯡꯃꯛ ꯑꯗꯨꯃꯛ ꯃꯈꯣꯏꯁꯨ ꯄꯤꯔꯤꯕꯅꯤ꯫ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯜꯂꯤꯕꯅꯤ꯫ ꯍꯌꯦꯡ ꯃꯈꯣꯏꯅ ꯆꯥꯎꯔꯕ ꯃꯇꯨꯡꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯃꯍꯩ ꯆꯥꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥ-ꯏꯄꯥꯁꯤꯡꯗꯨꯅꯗꯤ ꯑꯁꯥ ꯆꯥꯎꯅ ꯊꯝꯗꯨꯅ ꯑꯩꯈꯣꯏꯕꯨ ꯏꯍꯩ ꯏꯁꯤꯡ ꯇꯝꯍꯜꯂꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯕ, ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯕ, ꯑꯋꯥ ꯃꯩꯁꯥ, ꯅꯨꯡꯖꯨ ꯅꯨꯡꯁꯥ ꯀꯌꯥ ꯈꯥꯛꯇꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯔꯒ
ꯑꯩꯈꯣꯏꯕꯨ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯜꯂꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯁꯣꯝꯗ ꯅꯨꯄꯥꯒꯤ ꯋꯥꯈꯜꯗ ꯉꯥꯎꯗꯨꯅ ꯏꯃꯥ ꯏꯄꯥꯒꯤ ꯑꯋꯥꯕ ꯎꯗꯅ ꯇꯧꯅꯤꯡꯕ ꯇꯧꯗꯨꯅ ꯂꯩꯊꯣꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯐ ꯐꯠꯇ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯩꯅ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯅꯤꯡꯂꯛꯄ ꯋꯥꯈꯜ ꯑꯗꯨꯗꯕꯨ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕ ꯅꯨꯄꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗꯒꯤ ꯑꯐꯕ ꯐꯠꯇꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯂꯝꯗꯦ꯫ ꯃꯁꯛ ꯐꯖꯕ ꯑꯗꯨꯗꯅꯤ ꯑꯩꯅ ꯈꯜꯂꯤꯕ ꯑꯁꯤ꯫ ꯃꯁꯛ ꯐꯖꯕ ꯅꯨꯄꯥꯅꯕꯨ ꯍꯥꯏꯔꯛꯂꯕꯗꯤ ꯍꯣꯏ ꯍꯥꯏꯅ ꯍꯦꯛꯇꯃꯛ ꯌꯥꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯃꯁꯛ ꯐꯖꯕ ꯄꯥꯝꯕ, ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯑꯅꯤꯡꯕ ꯈꯟꯕ, ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯕ ꯏꯟꯗꯕ ꯑꯩꯅ ꯀꯔꯤꯕꯨꯗꯤ ꯑꯐꯕ ꯐꯪꯒꯅꯤ? ꯏꯃꯥ ꯏꯄꯥꯅ ꯋꯥꯈꯤꯕ, ꯃꯈꯣꯏꯅ ꯋꯥꯔꯛꯄꯗ ꯇꯥꯈꯤꯗꯕ ꯁꯤꯡ ꯑꯗꯨꯒꯤ ꯃꯍꯩꯅꯤ ꯑꯩꯅ ꯉꯁꯤ ꯐꯪꯂꯤꯕ ꯑꯁꯤꯁꯨ꯫ ꯃꯁꯛ ꯐꯖꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯩꯁꯨ ꯌꯥꯔꯗꯨꯅ ꯏꯕꯥꯅꯤ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯀꯣꯏꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯡꯗꯤ ꯃꯈꯣꯏꯒꯤ ꯍꯧꯅꯕꯤ ꯁꯪꯒꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯅꯤꯁꯥ ꯆꯥꯕ, ꯒꯨꯂꯤ ꯆꯥꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯁꯨ ꯃꯍꯥꯛ ꯅꯤꯁꯥ ꯆꯥꯏ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯅꯤꯁꯥ ꯆꯥꯕꯒꯤ ꯍꯧꯅꯕꯤ ꯅꯨꯄꯥꯁꯦ ꯑꯅꯝ ꯌꯥꯝꯅꯁꯨ ꯀꯟꯕꯅꯤ ꯑꯗꯨꯒ ꯃꯁꯛꯇꯣ ꯃꯤꯉꯝꯗꯕ, ꯌꯥꯝꯅ ꯇꯣꯟꯕ ꯃꯤꯁꯨ ꯃꯥꯟꯒꯅꯤ꯫ ꯎꯅꯕ ꯃꯇꯝꯗꯅ ꯃꯃꯥꯏ ꯑꯗꯨ ꯏꯁꯣꯟ ꯁꯣꯜꯂꯒ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯂꯣꯏꯅꯃꯛ ꯌꯥꯒꯅꯤ ꯑꯗꯨꯒ ꯑꯅꯝꯁꯨ ꯌꯥꯝꯅ ꯀꯟꯒꯅꯤ꯫ ꯃꯈꯣꯏꯅ ꯅꯤꯡꯈꯤꯕ, ꯇꯧꯒꯦ ꯍꯥꯏꯕ ꯈꯟꯈꯤꯕ ꯋꯥꯈꯜ ꯑꯗꯨ ꯇꯧꯗꯅ ꯈꯛ ꯇꯣꯛꯂꯣꯏ꯫ ꯑꯩꯁꯨ ꯐꯅ ꯌꯥꯝꯅ ꯌꯥꯗ꯭ꯔꯕꯁꯨ ꯃꯈꯣꯏꯒꯤ ꯑꯅꯝꯅ ꯍꯦꯟꯗꯨꯅ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨ ꯑꯩꯉꯣꯟꯗꯒꯤ ꯈꯔ ꯈꯔ ꯂꯥꯏꯊꯣꯔꯛꯄ ꯍꯧꯔꯛꯏ꯫ ꯑꯩꯁꯨ ꯏꯁꯥꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯏज्ꯖꯠ ꯑꯗꯨ ꯃꯥꯡꯈ꯭ꯔꯕꯅꯤꯅ ꯃꯥꯕꯨ ꯇꯕꯨ ꯇꯥꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯕ ꯅꯨꯄꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯂꯕꯁꯨ ꯑꯩ ꯀꯔꯤꯁꯨ ꯊꯧꯁꯥꯔꯨꯗꯦ꯫ ꯑꯩꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯍꯥꯛꯇꯕꯨ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯏꯃꯥꯈꯣꯏ ꯏꯆꯦꯈꯣꯏꯅ ꯃꯇꯝ ꯑꯃꯗ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯈꯤꯕ, ꯋꯥꯔꯛꯈꯤꯕ, ꯑꯐꯕ ꯅꯨꯄꯥ, ꯐꯠꯇꯕ ꯅꯨꯄꯥ ꯍꯥꯏꯗꯨꯅ ꯃꯆꯥꯛ ꯈꯥꯏꯅ ꯇꯥꯛꯄꯤꯈꯤꯕ ꯑꯗꯨ ꯑꯩꯅ ꯇꯥꯔꯝꯂꯕꯗꯤ ꯉꯁꯤ ꯑꯩꯅ ꯊꯣꯛꯂꯤꯕ ꯑꯁꯤ ꯊꯣꯛꯂꯣꯏ꯫ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯇꯥꯔꯤꯕ ꯗꯁꯥ ꯑꯁꯤꯗꯤ ꯑꯗꯨꯛ ꯇꯨꯀꯠꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯗꯁꯥꯅꯤ꯫ ꯃꯇꯧ ꯀꯔꯝꯅ ꯏꯆꯦ ꯑꯃꯗꯤ ꯏꯃꯥꯈꯣꯏꯗ ꯍꯥꯏꯗꯣꯛꯀꯅꯤ? ꯏꯊꯟꯇ ꯑꯋꯥꯕ ꯈꯥꯡꯕꯗ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ, ꯏꯪꯅ ꯆꯤꯛꯅ, ꯏꯅꯤꯡꯇꯝꯅ ꯏꯃꯥ ꯏꯄꯥꯒꯤ ꯃꯈꯥꯗ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯔꯝꯕ ꯑꯩꯍꯥꯛꯁꯦ ꯀꯔꯤꯁꯨ ꯑꯋꯠꯄ ꯂꯩꯇꯅ ꯊꯝꯂꯕꯁꯨ ꯋꯥꯈꯜꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯅꯨꯡꯉꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯏꯃꯥꯈꯣꯏꯅ ꯑꯍꯥꯎꯕ, ꯐꯖꯕ ꯐꯤꯔꯣꯜ ꯀꯌꯥ ꯑꯃ ꯁꯦꯠꯍꯜꯂꯕꯁꯨ, ꯑꯍꯥꯎ ꯑꯍꯥꯎꯕ ꯀꯌꯥ ꯑꯃ ꯄꯤꯖꯔꯕꯁꯨ ꯑꯩꯉꯣꯟꯗꯗꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯅꯤ꯫ ꯋꯥꯈꯜꯁꯤꯅ ꯑꯃꯔꯣꯝꯗ ꯂꯩꯔꯒ ꯃꯈꯣꯏꯅ ꯉꯥꯡꯂꯤꯕ ꯋꯥ ꯑꯗꯨ ꯐꯥꯎꯕ ꯇꯥꯗꯕꯤꯗ ꯎꯪꯗꯨꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯂꯩꯕꯁꯨ ꯌꯥꯎꯏ꯫ ꯃꯇꯝꯗꯨꯗꯗꯤ ꯐꯣꯟ ꯊꯣꯛꯄꯁꯨ ꯅꯠꯇꯦ꯫ ꯆꯤꯊꯤꯗ ꯄꯥꯎ ꯐꯥꯎꯅꯔꯒ, ꯃꯃꯥꯟꯅꯕ ꯏꯃꯥꯟꯅꯕꯤꯁꯤꯡ ꯊꯦꯡꯅꯔꯒ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯐꯥꯎꯅꯔꯒ ꯎꯅꯕ ꯉꯛꯇꯅꯤ꯫ ꯃꯌꯨꯝꯁꯨ ꯈꯪꯗꯦ꯫ ꯀꯔꯝꯅ ꯃꯇꯧ ꯀꯔꯝꯅ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯅ ꯆꯠꯇꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯂꯨꯝꯂꯨꯒꯅꯤ? ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯂꯨꯝꯗꯨꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯐꯪꯅꯕꯒꯤꯗꯃꯛꯇ ꯀꯌꯥ ꯑꯃ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯨ ꯐꯪꯂꯕꯅꯤꯅ ꯊꯧꯁꯥꯕꯤꯔꯛꯇꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯅ ꯈꯥꯡꯂꯤꯕ ꯃꯩꯆꯥꯛ ꯑꯁꯤ ꯃꯈꯣꯏꯗꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯣꯛꯂꯤꯕꯅꯤ꯫ ꯏꯃꯥꯈꯣꯏꯅꯁꯨ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦ, ꯎꯪꯗꯨꯅ ꯂꯩ, ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯅ ꯍꯪꯂꯕꯁꯨ ꯃꯈꯣꯏꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨ ꯇꯥꯔꯒ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯥꯛꯄꯗꯤ ꯑꯗꯨꯝ ꯍꯦꯜꯂꯛꯏ꯫ ꯀꯔꯝꯅꯁꯨ ꯍꯥꯏꯔꯨꯒꯅꯤ? ꯃꯤꯉꯣꯟꯗ ꯇꯝꯊꯣꯛꯄ ꯌꯥꯕ ꯋꯥꯁꯨ ꯅꯠꯇꯦ꯫ ꯇꯦꯕꯜ ꯃꯈꯣꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯄꯤ ꯀꯪꯗꯗꯨꯅ ꯂꯩꯈꯤꯕꯁꯨ ꯀꯌꯥ ꯑꯃꯅꯤ꯫ ꯏꯃꯥꯈꯣꯏꯅ ꯎꯔꯒꯗꯤ ꯇꯦꯕꯜꯗ ꯐꯝꯂꯤ, ꯂꯥꯏꯔꯤꯛ ꯄꯥꯔꯤꯕꯅꯤ, ꯄꯔꯤꯈꯥ ꯃꯅꯥꯛꯀꯤ, ꯃꯉꯣꯟꯗ ꯄꯥꯈꯣꯜ ꯑꯃꯠꯇ ꯁꯤꯕꯤꯔꯨꯅꯨ, ꯂꯥꯏꯔꯤꯛ ꯄꯥꯖꯁꯅꯨ ꯍꯥꯏꯗꯨꯅ ꯏꯃꯥꯈꯣꯏꯅ ꯉꯥꯡꯅꯕꯗꯨ ꯇꯥꯔꯒ ꯍꯦꯟꯅ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯀꯥꯏꯈꯤ꯫ ꯁꯣꯝꯗꯅ ꯅꯨꯄꯥ ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯅꯕꯁꯨ ꯐꯪꯗ, ꯎꯅꯕꯁꯨ ꯂꯥꯛꯇ, ꯑꯩꯅ ꯇꯧꯒꯗꯕꯁꯤ ꯀꯔꯤꯅꯣ ꯈꯟꯕꯗ ꯑꯩ ꯌꯥꯝꯅ ꯋꯥꯈꯤ꯫ ꯇꯨꯃꯤꯟꯅ ꯏꯊꯟ ꯈꯛꯇ ꯀꯞꯆꯕꯗꯤ ꯂꯥꯏꯔꯗꯨꯅ ꯏꯁꯥꯁꯦ ꯑꯣꯛ ꯈꯣꯡꯅ ꯌꯥꯝꯅ ꯍꯧꯅ ꯀꯞꯅꯤꯡꯕ ꯑꯃꯁꯨ ꯄꯣꯛꯂꯛꯏ꯫ ꯃꯩꯆꯥꯛ ꯈꯥꯡꯅ ꯂꯩꯔꯤꯕꯤ ꯑꯩꯕꯨ ꯅꯣꯡꯃꯗꯤ ꯅꯨꯄꯥ ꯑꯗꯨ ꯂꯥꯛꯂꯗꯨꯅ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯋꯥꯈꯜꯗ ꯃꯥ ꯑꯩꯕꯨꯗꯤ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯤꯕꯖꯥꯠꯅꯤ,
ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩ ꯊꯤꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯊꯤꯗꯤ ꯊꯤꯔꯛꯂꯦꯗꯅ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯊꯣꯛꯆꯩ꯫ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯥ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯈꯤ꯫ ꯃꯥ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯃꯇꯝ ꯈꯔ ꯂꯩꯔꯨꯔꯦ꯫ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯇ꯭ꯔꯤꯕꯗꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗ ꯑꯩꯁꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯊꯥꯖꯗꯨꯅ ꯂꯩ꯫ ꯃꯥꯅ ꯎꯅꯕ ꯂꯥꯛꯂꯤꯕ ꯑꯗꯨꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇꯦ, ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯄꯩꯁꯥ ꯂꯧꯕ ꯂꯥꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯑꯩꯁꯨ ꯀꯔꯤꯒꯤ ꯄꯩꯁꯥꯅꯣ ꯍꯥꯏꯅ ꯍꯪꯂꯨꯕ ꯃꯇꯝꯗ ꯑꯩꯅ ꯍꯟꯗꯛ ꯅꯥꯕꯗꯨꯗ ꯏꯃꯥꯟꯅꯕꯗꯒꯤ ꯄꯩꯁꯥ ꯈꯔ ꯄꯨꯔꯦ, ꯏꯃꯥꯈꯣꯏ ꯈꯪꯍꯟꯗꯕꯤꯗ ꯃꯗꯨ ꯄꯤꯔꯣ ꯍꯥꯏꯕꯒꯤ ꯄꯤꯊꯣꯛꯈꯤꯒꯦ ꯇꯧꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯄꯩꯁꯥ ꯂꯩꯇꯦ, ꯅꯪꯒꯤ ꯂꯩꯔꯒꯗꯤ ꯈꯔ ꯄꯤꯌꯨ, ꯌꯥꯝꯅ ꯊꯨꯅ ꯁꯤꯡꯕꯤꯒꯦꯗ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯅꯨꯡꯁꯤꯕ ꯀꯧꯕꯅ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯄꯩꯁꯥ ꯈꯔ ꯑꯗꯨ ꯄꯤꯗꯨꯅ ꯑꯃꯨꯛ ꯆꯠꯍꯟꯈꯤ꯫ ꯑꯩꯈꯣꯏꯁꯦ ꯀꯌꯥꯗ ꯄꯪꯈ꯭ꯔꯕꯅꯣ! ꯃꯊꯪ ꯂꯥꯛꯄꯗ ꯎꯅꯕꯗꯗꯤ ꯁꯥꯎꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯋꯥ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯂꯒꯦ ꯈꯜꯂꯕꯁꯨ ꯅꯨꯡꯁꯤꯕ ꯃꯍꯥꯛꯇꯨꯒꯤ ꯁꯛꯇꯝꯗꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯕ ꯑꯁꯤꯅꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯟꯕ ꯑꯁꯤ꯫ ꯉꯥꯡꯒꯦ ꯆꯩꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯆꯠꯂꯕꯁꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯏꯖꯠꯄꯨ ꯅꯨꯄꯥ ꯃꯈꯣꯏꯗ ꯄꯤꯊꯣꯛꯈꯤꯕ ꯑꯗꯨꯅꯅꯤ꯫ ꯏꯁꯥꯒꯤ ꯏꯖꯠꯄꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯊꯝꯕ ꯇꯥꯔꯒꯗꯤ ꯅꯨꯄꯥ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯀꯔꯤ ꯇꯧꯕ ꯉꯝꯖꯒꯗꯒꯦ? ꯅꯨꯄꯥꯕꯨ ꯃꯊꯟ ꯈꯛꯇꯔꯥ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯆꯥꯎꯊꯣꯛꯇꯨꯅ ꯃꯨꯛꯇꯨꯅ ꯂꯥꯛꯄ ꯉꯝꯂꯝꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯣꯏꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯨꯔꯕꯅꯤꯅ ꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯏꯟꯕꯗ ꯇꯥꯏ꯫ ꯑꯩꯅ ꯄꯤꯈ꯭ꯔꯤꯕ ꯄꯩꯁꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯤꯁꯥ ꯆꯥꯕꯗ ꯁꯤꯖꯤꯟꯅꯗꯨꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯀꯨꯏꯅ ꯂꯥꯛꯇꯦ꯫ ꯄꯩꯁꯥ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯑꯃꯨꯛ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯑꯩꯁꯨ ꯆꯤꯡꯅꯔꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯗ ꯍꯪꯂꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯃꯥꯒ ꯄꯨꯟꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ, ꯑꯗꯨꯒ ꯅꯪꯅ ꯊꯥꯖꯒꯗ꯭ꯔꯥ ꯊꯥꯖꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯗ꯭ꯔꯦ, ꯅꯨꯡꯁꯤꯅꯕ ꯀꯧꯕꯅꯤꯅ ꯅꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯗ ꯀꯂꯛꯇꯨꯅ ꯌꯦꯠꯄ ꯊꯨꯒꯥꯏꯕꯗꯤ ꯅꯠꯇꯦꯀꯣ, ꯃꯥꯁꯦ ꯍꯥꯟꯅꯒꯗꯤ ꯃꯥꯟꯅꯗ꯭ꯔꯕꯅꯤ, ꯃꯌꯨꯝꯗꯁꯨ ꯅꯤꯁꯥ ꯆꯥꯏ ꯍꯥꯏꯕꯒꯤ ꯀꯌꯥ ꯑꯃ ꯇꯥꯟꯊꯣꯛꯇꯨꯅ ꯌꯨꯝꯗ ꯍꯜꯂꯛꯇꯕꯤꯒ ꯌꯥꯝꯅ ꯇꯧꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯗ꯭ꯔꯦ, ꯃꯥꯒ ꯄꯨꯟꯗ꯭ꯔꯦ, ꯑꯩꯈꯣꯏ ꯃꯃꯥꯈꯣꯏꯅꯁꯨ ꯃꯥꯒ ꯄꯨꯟꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯊꯪꯗ ꯑꯃꯨꯛ ꯑꯩꯒ ꯎꯅꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯨꯠꯇ ꯇꯦꯇꯨ ꯍꯛꯇꯨꯅ ꯂꯥꯛꯏ꯫ ꯑꯩꯅ ꯅꯪꯒꯤ ꯅꯈꯨꯠꯇ ꯇꯦꯇꯨ ꯍꯛꯇꯨꯅ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯨꯕ ꯃꯇꯝꯗ ꯌꯣꯅꯤ ꯀꯩꯅꯣ, ꯍꯧꯖꯤꯛꯀꯥꯟꯒꯤ ꯆꯠꯅꯕꯤꯅꯦ, ꯁꯤ ꯉꯥꯛꯇꯅꯦ, ꯁꯨꯃꯥꯏꯅ ꯇꯧꯗꯕ ꯃꯤꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯂꯋꯥꯏ ꯃꯆꯥ ꯀꯧꯔꯦ ꯀꯩꯅꯣ꯫ ꯑꯩꯅ ꯃꯥꯅ ꯉꯥꯡꯉꯛꯂꯤꯕ ꯋꯥ ꯑꯗꯨ ꯐꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯁꯨ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯣ ꯊꯃꯣꯏꯗꯗꯤ ꯑꯃꯠꯇ ꯌꯥꯅꯤꯡꯉꯝꯗꯦ꯫ ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯀꯦ ꯍꯥꯏꯕ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯀꯌꯥꯗ ꯄꯦꯟꯒꯗꯕ, ꯑꯗꯨꯕు ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯒ ꯃꯃꯥꯟꯅꯕꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯒ ꯑꯩꯁꯨ ꯆꯤꯡꯅꯕ ꯑꯁꯨꯝ ꯍꯦꯜꯂꯛꯏ꯫ ꯑꯩꯁꯨ ꯏꯁꯥꯒꯤ ꯏꯖꯠꯇꯨ ꯃꯉꯣꯟꯗ ꯀꯠꯊꯣꯛꯂꯨꯔꯕꯅꯤꯅ ꯑꯇꯩ ꯅꯨꯄꯥ ꯑꯇꯣꯞꯄꯗꯗꯤ ꯀꯔꯝꯅ ꯂꯩꯔꯨꯒꯅꯤ? ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯤꯁꯥ ꯆꯥꯔꯕꯁꯨ ꯃꯉꯣꯟꯗ ꯂꯩꯕ ꯇꯥꯕꯅꯤ ꯈꯟꯗꯨꯅ ꯎꯅꯔꯤꯉꯩ ꯑꯁꯤꯗ ꯆꯦꯜꯂꯁꯤ ꯍꯥꯏꯅ ꯍꯥꯏꯔꯨꯏ꯫ ꯃꯍꯥꯛꯅ ꯀꯔꯤ ꯍꯥꯏꯕ? ꯑꯁꯨꯛ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯆꯦꯜꯂꯒ ꯀꯔꯤꯕꯨ ꯆꯥꯒꯗꯧꯔꯤꯕꯅꯣ? ꯏꯃꯥ ꯄꯥꯕꯨꯡꯈꯣꯏꯅꯁꯨ ꯌꯥꯔꯣꯏ, ꯃꯇꯝ ꯈꯔ ꯂꯩꯔꯒ ꯆꯦꯟꯁꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯍꯦꯛꯇ ꯊꯦꯝꯗꯨꯅ ꯊꯜꯂꯝꯃꯤ꯫ ꯎꯅꯔꯦ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯋꯥꯔꯤ ꯁꯥꯕꯗꯤ ꯂꯥꯏꯔꯗꯨꯅ ꯈꯟꯅ ꯆꯩꯅꯕ, ꯐꯨꯅꯕ, ꯏꯁꯧ ꯂꯥꯡꯅꯕ ꯑꯁꯤꯒꯨꯝꯕꯒꯤ ꯋꯥꯔꯤ ꯅꯠꯇꯅ ꯑꯇꯩ ꯋꯥꯔꯤ ꯀꯔꯤꯁꯨ ꯁꯥꯅꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯁꯥꯎꯅꯗꯨꯅ ꯄꯩꯊꯣꯛꯇꯨꯅ ꯐꯝꯅꯕ, ꯋꯥꯔꯒ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯂꯥꯛꯄ, ꯑꯁꯤ ꯉꯥꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯎꯅꯕ ꯑꯁꯤꯁꯨ ꯇꯣꯏꯅ ꯇꯣꯏꯅ ꯇꯧꯁꯤꯜꯂꯛꯄꯗꯒꯤ ꯑꯩꯁꯨ ꯏꯃꯥꯟꯅꯕꯤꯁꯤꯡꯗ ꯇꯉꯥꯏ ꯐꯗꯅ ꯍꯥꯏꯗꯣꯛꯂꯦ꯫ ꯃꯈꯣꯏꯅꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯑꯗꯨꯗꯤ ꯅꯪ ꯅꯨꯄꯥ ꯑꯗꯨꯗ ꯅꯝꯗꯨꯅ ꯂꯩꯒꯗꯕꯅꯤ, ꯅꯪꯒꯤ ꯏꯖꯠꯀꯤ ꯈꯜꯂꯒ, ꯍꯌꯦꯡ ꯀꯣꯟꯅ ꯐꯔꯛꯄꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ? ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯇꯥꯕꯗꯁꯨ ꯅꯤꯁꯥ ꯆꯥꯅ ꯆꯥꯅ ꯅꯨꯄꯤ ꯃꯌꯥꯝꯁꯨ ꯀꯣꯏꯕ ꯃꯥꯜꯂꯤ, ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖꯇꯒꯤ ꯏꯆꯟꯅꯨꯄꯤ ꯊꯣꯛꯄ ꯑꯃꯗꯁꯨ ꯄ꯭ꯔꯣꯄꯣꯁ ꯇꯧꯔꯛꯏ ꯍꯥꯏꯅ ꯇꯥꯏ,
ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯅꯤꯁꯥ ꯆꯥꯕꯅꯤ ꯍꯥꯏꯗꯨꯅ ꯇꯣꯛꯍꯟꯈꯤꯕꯅꯤ꯫ ꯅꯪ ꯋꯥꯈꯜ ꯃꯨꯟꯅꯗꯤ ꯈꯜꯂꯨ, ꯀꯩꯗꯧꯕꯒꯤ ꯇꯍꯥ ꯑꯗꯨꯝꯕ ꯃꯔꯤ ꯊꯝꯃꯨꯔꯤꯅꯣ? ꯏꯃꯥꯟꯅꯕꯤꯁꯤꯡꯅꯁꯨ ꯑꯩꯕꯨ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯈꯤ, ꯑꯗꯨꯕꯨ ꯀꯟꯅꯗꯤ ꯉꯥꯡꯗ꯭ꯔꯦ꯫ ꯑꯩ ꯅꯨꯡꯉꯥꯏꯔꯔꯣꯏ ꯈꯟꯗꯨꯅ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒ ꯎꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯁꯤꯜꯂꯤ꯫ ꯃꯃꯥꯡꯗ ꯑꯩꯅ ꯎꯅꯕ ꯃꯇꯝꯗ ꯆꯦꯜꯂꯁꯤ ꯍꯥꯏꯔꯨꯕ ꯑꯗꯨꯗꯒꯤ ꯃꯥꯁꯨ ꯎꯅꯕ ꯑꯗꯨ ꯇꯣꯏꯅ ꯂꯥꯛꯇꯦ꯫ ꯅꯣꯡꯃꯁꯨ ꯑꯩꯅ ꯏꯃꯤꯠꯃꯛꯅ ꯎꯍꯧꯔꯕꯅꯤ, ꯃꯥꯒꯤ ꯒꯥꯔꯤ ꯃꯅꯤꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯍꯥꯞꯇꯨꯅ ꯄꯨꯈ꯭ꯔꯤꯕ ꯑꯗꯨ꯫ ꯃꯇꯝꯁꯤꯗꯗꯤ ꯑꯩꯈꯣꯏꯁꯨ ꯀꯣꯂꯦꯖ ꯀꯥꯔꯛꯂꯕꯅꯤꯅ ꯐꯣꯟ ꯑꯃꯃꯝꯗꯤ ꯄꯥꯏꯅꯔꯦ꯫ ꯑꯗꯨꯕꯨ ꯐꯣꯟ ꯇꯧꯗꯨꯅ ꯑꯩꯅ ꯃꯉꯣꯟꯗ ꯍꯪꯕ ꯃꯇꯝꯗ ꯏꯆꯟꯅꯨꯄꯤ ꯊꯣꯛꯄꯅꯤ, ꯂꯩꯀꯥꯏꯒꯤꯅꯤ, ꯀꯣꯂꯦꯖ ꯂꯥꯛꯄꯗꯒꯤ ꯑꯩꯅ ꯂꯝꯕꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯍꯥꯞꯂꯒ ꯄꯨꯕꯤꯔꯛꯄꯅꯤ, ꯑꯁꯤ ꯍꯦꯛꯇ ꯍꯥꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩꯁꯨ ꯃꯉꯣꯟꯗ ꯋꯥ ꯃꯈꯥ ꯇꯥꯅ ꯀꯟꯅ ꯉꯥꯡꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯃꯆꯟꯅꯨꯄꯤ ꯑꯣꯏꯔꯤꯕ꯭ꯔꯥ, ꯅꯨꯡꯁꯤꯅꯕꯒꯤ ꯅꯨꯄꯤ ꯑꯣꯏꯔꯤꯕꯔꯥ, ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯩꯁꯨ ꯆꯞ ꯆꯥꯕꯤ ꯈꯪꯗꯕꯅ ꯈꯣꯟ ꯀꯟꯅ ꯊꯥꯕꯁꯨ ꯉꯝꯗꯦ꯫ ꯐꯣꯟꯗꯣ ꯀꯛꯊꯠꯈꯤꯅꯨ, ꯑꯣꯟꯂꯥꯏꯟ ꯑꯗꯨꯝ ꯂꯩꯁꯤ ꯍꯥꯏꯅ ꯍꯥꯏꯔꯨꯔꯕꯁꯨ ꯊꯕꯛ ꯂꯩꯇꯕ ꯃꯤꯔꯦꯝꯒꯤ ꯇꯥꯏꯞꯇ ꯅꯪꯒꯤ ꯑꯣꯏꯗꯧꯕ ꯂꯩꯔꯕꯁꯤꯕꯨ ꯑꯁꯨꯛ ꯈꯝꯕꯜꯂꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯅꯨꯄꯤꯅ? ꯅꯨꯄꯥ ꯑꯩꯅ ꯈꯝꯃꯟꯗ꯭ꯔꯒ ꯏꯃꯥꯈꯣꯏ ꯄꯥꯕꯨꯡꯈꯣꯏ ꯃꯃꯥꯡꯗ ꯊꯕꯛ ꯇꯧꯕꯗ ꯅꯪꯒ ꯑꯗꯨꯝ ꯐꯣꯟ ꯅꯞꯇꯨꯅ ꯂꯩꯔꯕꯗꯤ ꯀꯔꯤ ꯍꯥꯏꯈꯤꯅꯤ? ꯍꯣꯔꯦꯟ ꯊꯕꯛ ꯂꯣꯏꯔꯒ ꯇꯧꯔꯛꯀꯦ ꯍꯦꯛꯇꯃꯛ ꯍꯥꯏꯗꯨꯅ ꯀꯛꯊꯠꯈꯤ꯫ ꯃꯇꯝ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯕ ꯆꯍꯤ ꯐꯥꯔꯛꯂꯦ꯫ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯑꯩꯉꯣꯟꯗ ꯊꯧꯖꯤꯟꯗꯨꯅ ꯐꯥꯔꯁ ꯑꯦꯅꯤꯚꯔꯁꯔꯤ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯀꯧꯔꯣ, ꯑꯗꯨꯒ ꯅꯕꯥꯅꯤ ꯆꯦꯜꯂꯣ, ꯑꯩꯈꯣꯏꯁꯨ ꯊꯧꯖꯜꯂꯛꯀꯦ ꯍꯥꯏꯗꯨꯅ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯀꯧꯔꯦ꯫ ꯃꯥꯁꯨ ꯑꯦꯅꯤꯚꯔꯁꯔꯤ ꯇꯧꯅꯕꯅꯤ ꯍꯥꯏꯗꯨꯅ ꯀꯦꯛ ꯂꯩꯗꯨꯅ ꯄꯨꯔꯛꯏ꯫ ꯑꯩꯅ ꯏꯃꯥꯟꯅꯕꯤꯈꯣꯏꯁꯨ ꯌꯥꯎꯏ, ꯑꯆꯥꯄꯣꯠꯁꯤꯡꯁꯨ ꯈꯔ ꯂꯩꯔꯛꯑꯣ ꯍꯥꯏꯕꯗꯒꯤ ꯃꯥꯁꯨ ꯑꯆꯥꯄꯣꯠ ꯈꯔꯒ ꯂꯩꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯑꯆꯥꯄꯣꯠ ꯆꯥꯕ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯉꯥꯏꯍꯥꯛ ꯐꯣꯇꯣ ꯀꯥꯞꯅꯗꯨꯅ ꯂꯩꯔꯤꯉꯩ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯅꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯔꯛꯏꯁꯦ ꯌꯥꯝꯅ ꯀꯨꯏꯔꯦ, ꯑꯩꯈꯣꯏꯅ ꯍꯦꯛ ꯈꯪꯂꯛꯄꯗꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯄ ꯅꯠꯇ꯭ꯔꯣ? ꯀꯨꯏꯅ ꯅꯨꯡꯁꯤꯅꯕꯁꯦ ꯊꯨꯡꯅꯗꯦ ꯍꯥꯏꯕꯅꯤ, ꯑꯗꯨꯅ ꯅꯨꯡꯁꯤꯅꯔꯤꯉꯩꯁꯤꯗ ꯆꯦꯜꯍꯧꯔꯣꯗꯅ, ꯑꯩꯈꯣꯏꯁꯨ ꯃꯌꯨꯝꯗ ꯐꯅꯕ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯂꯒꯦ, ꯑꯩꯈꯣꯏ ꯂꯩꯔꯤꯀꯥꯟꯁꯤꯗ, ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯔꯤꯉꯩꯁꯤꯗ ꯄꯨꯗꯨꯅ ꯆꯠꯍꯧꯔꯣꯗꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯌꯥꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯃꯥꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯀꯣꯏꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯩꯒꯤ ꯏꯐꯝꯗꯒꯤꯗꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯐꯪꯈ꯭ꯔꯕꯅꯤꯅ ꯂꯥꯏꯊꯣꯛꯂꯝꯃꯤ꯫ ꯑꯩ ꯅꯠꯇꯕ ꯃꯥꯅ ꯀꯣꯏꯔꯤꯕ ꯑꯇꯣꯞꯄ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯃꯥꯅ ꯂꯧꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯆꯦꯟꯁꯤ ꯍꯥꯏꯕꯁꯤ ꯌꯥꯔꯝꯗꯦ꯫ ꯑꯩꯅꯁꯨ ꯐꯔꯦꯁꯦ, ꯑꯗꯨꯒꯤ ꯋꯥꯗꯣ ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯑꯩ ꯏꯁꯥꯅ ꯆꯦꯟꯁꯤ ꯍꯥꯏꯕꯗꯨ ꯌꯥꯗꯕ ꯁꯥꯖꯤꯟꯅꯗꯨꯅ ꯏꯀꯥꯏꯕꯗꯒꯤ ꯋꯥ ꯑꯗꯨ ꯂꯩꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯃꯥꯒ ꯏꯃꯥꯟꯅꯕꯤ ꯈꯔꯒ ꯐꯣꯇꯣ ꯀꯥꯞꯂꯤꯉꯩꯗ ꯏꯃꯥꯟꯅꯕꯤ ꯑꯃꯗ ꯑꯩꯅ ꯁꯨꯝꯅ ꯊꯧꯖꯤꯜꯂꯤ, ꯏꯇꯥ, ꯃꯥꯒ ꯑꯩꯒꯁꯦ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯑꯁ꯭ꯋꯥꯏꯐꯥꯎꯕꯇꯪ ꯆꯠꯂꯣ, ꯃꯅꯤꯡꯗꯒꯤ ꯑꯩꯈꯣꯏ ꯐꯣꯇꯣ ꯀꯥꯞꯀꯦ, ꯍꯥꯏꯐꯦꯠꯇꯪ ꯍꯣꯏꯔꯨ ꯀꯩꯅꯣ, ꯑꯩꯈꯣꯏ ꯂꯩꯔꯤ, ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯍꯜꯂꯛꯑꯣ, ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯔꯝꯒꯦ ꯍꯥꯏꯗꯨꯅ ꯊꯧꯖꯤꯜꯂꯛꯎ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯨ ꯑꯩꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯈ꯭ꯔꯒꯦ, ꯃꯈꯣꯏ ꯃꯌꯨꯝ ꯌꯧꯅꯕ ꯆꯠꯈ꯭ꯔꯒꯦꯕ ꯍꯥꯏꯗꯨꯅ ꯑꯩꯅ ꯏꯃꯥꯟꯅꯕꯤ ꯑꯃꯗ ꯊꯧꯖꯤꯜꯂꯤ꯫ ꯏꯃꯥꯟꯅꯕꯤ ꯑꯗꯨꯅꯁꯨ ꯍꯣꯏ ꯐꯔꯦ ꯏꯇꯥ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯑꯩꯅ ꯁꯤꯟꯅꯈꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯏꯃꯥꯟꯅꯕꯤ ꯑꯗꯨꯅ ꯌꯥꯝꯅ ꯍꯩꯅ ꯄ꯭ꯂꯥꯟ ꯁꯤꯜꯂꯒ ꯏꯕꯥꯅꯤ ꯒꯥꯔꯤꯗ ꯇꯣꯡꯗꯨꯅ ꯑꯁ꯭ꯋꯥꯏꯐꯥꯎꯕꯇꯪ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯕꯅꯤꯅ ꯑꯩꯁꯨ ꯑꯩ ꯌꯨꯝꯗ ꯍꯟꯕ ꯉꯝꯂꯔꯣꯏ, ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯁꯥꯎꯅ ꯉꯥꯡꯂꯛꯏ꯫ ꯑꯍꯥꯟꯕꯗꯗꯤ ꯑꯩꯁꯨ ꯃꯥꯅ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯏꯀꯥꯏꯗꯨꯅ ꯌꯥꯝꯅ ꯀꯞꯈꯤ꯫ ꯑꯩꯁꯨ ꯑꯅꯝ ꯑꯗꯨꯝ ꯀꯟꯗꯨꯅ ꯍꯟꯕ ꯉꯝꯂꯔꯣꯏ, ꯅꯪꯒꯤ ꯃꯇꯨꯡ ꯏꯜꯂꯛꯂꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯂꯩ꯫ ꯃꯥꯁꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯑꯩꯕꯨ ꯄꯨꯁꯤꯟꯗꯨꯅ ꯊꯝꯃꯝꯂꯒ ꯆꯠꯈꯤꯒꯦ ꯍꯥꯏꯅ ꯇꯧꯏ꯫ ꯑꯩꯅ ꯃꯥꯒꯤ ꯐꯨꯔꯤꯠ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯃꯥꯅ ꯁꯥꯎꯗꯨꯅ ꯄꯥꯏꯔꯝꯂꯤꯕ ꯐꯣꯟ ꯑꯗꯨꯅ ꯑꯩꯒꯤ ꯃꯥꯏꯗ ꯊꯣꯝꯂꯛꯄꯗ ꯃꯥꯏ ꯑꯁꯤ ꯒ꯭ꯔꯤꯟ ꯀꯥꯗꯨꯅ ꯆꯥꯎꯅ ꯄꯣꯝꯃꯤ꯫ ꯏꯕꯥꯅꯤꯅ ꯑꯗꯨꯝꯅ ꯐꯨꯅꯔꯛꯄ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯗꯨꯁꯨ ꯈꯪꯂꯗꯨꯅ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤ, ꯑꯗꯨꯒ ꯐꯣꯟ ꯇꯧꯔꯛꯂꯗꯨꯅ ꯚꯥꯏ, ꯌꯥꯔꯔꯣꯏ, ꯅꯕꯥꯅꯤ ꯑꯗꯨꯝ ꯆꯦꯜꯂꯣ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯃꯥꯅ ꯐꯨꯕꯒꯤ ꯆꯩꯅꯥ ꯑꯗꯨꯗ ꯅꯥꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯀꯞꯇꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯄꯨꯁꯤꯟꯕ ꯃꯇꯝꯗ
ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨꯒ ꯆꯪꯕꯗꯤ ꯑꯩꯁꯨ ꯌꯥꯝꯅ ꯏꯀꯥꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯏꯕꯥꯅꯤ ꯁꯥꯎꯅꯔꯕꯁꯨ ꯁꯥꯎꯅꯅ ꯆꯪꯕꯗꯤ ꯑꯗꯨꯝ ꯇꯥꯔꯕꯅꯤ꯫ ꯍꯣꯔꯦꯟ ꯏꯃꯥꯈꯣꯏꯅ ꯍꯪꯉꯛꯂꯕꯗꯤ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯇꯧꯏ ꯍꯥꯏꯅ ꯈꯨꯝꯃꯨꯀꯣ, ꯑꯁꯨꯝꯅ ꯃꯥꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯏꯃꯥꯈꯣꯏ ꯂꯧꯕ ꯂꯥꯛꯄ ꯑꯗꯨꯗ ꯆꯠꯂꯤ꯫ ꯃꯤ ꯃꯈꯩꯅꯗꯤ ꯃꯧ ꯑꯅꯧꯕꯤ ꯂꯥꯛꯑꯦ, ꯅꯨꯄꯤ ꯆꯦꯜꯂꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯑꯩꯁꯨ ꯌꯥꯝꯅ ꯏꯀꯥꯏꯖꯔꯝꯃꯤ꯫ ꯏꯃꯥꯈꯣꯏꯗꯤ ꯈꯪꯖꯗꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤꯁꯦ ꯆꯦꯜꯂꯛꯄꯗ ꯒꯣꯔꯥꯏꯗ ꯑꯦꯛꯁꯤꯗꯦꯟ ꯇꯧꯏ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ, ꯃꯃꯥꯏꯀꯥꯁꯦ ꯌꯥꯝꯅ ꯊꯤꯅ ꯄꯣꯝꯂꯦ, ꯒ꯭ꯔꯤꯟ ꯂꯣꯏꯅ ꯀꯥꯔꯦ, ꯗꯣꯛꯇꯔꯗ ꯆꯠꯂꯒ ꯑꯝꯇ ꯌꯦꯡꯊꯣꯛꯎꯁꯤ ꯍꯥꯏꯅ ꯏꯃꯥꯈꯣꯏꯅ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯌꯥꯔꯅꯤꯗ ꯏꯃꯥ, ꯏ ꯑꯁꯤꯕ ꯆꯥꯊꯣꯛꯅꯕ ꯃꯣꯂꯣꯝ ꯑꯃ ꯑꯣꯏꯅ ꯇꯩꯔꯒꯦ, ꯑꯩꯁꯨ ꯐꯤꯚꯝ ꯑꯁꯤꯗ ꯗꯣꯛꯇꯔ ꯆꯠꯄꯗꯣ ꯌꯥꯝꯅ ꯏꯀꯥꯏꯔꯦ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨ ꯐꯥꯎꯕꯗꯤ ꯆꯠꯈꯤꯗ꯭ꯔꯦ꯫ ꯌꯨꯝꯗ ꯊꯤꯜꯂꯛꯄ ꯃꯇꯝꯗꯁꯨ ꯏꯃꯥꯈꯣꯏ, ꯏꯆꯦꯈꯣꯏ, ꯕꯕꯥꯈꯣꯏ, ꯂꯩꯔꯝꯂꯤꯕ ꯏꯈꯨꯔꯥ ꯏꯇꯣꯟꯁꯤꯡꯅ ꯑꯩꯕꯨ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯐꯨꯗꯨꯅ ꯄꯨꯔꯛꯄ ꯃꯥꯜꯂꯝꯃꯤ ꯑꯍꯥꯟꯕꯗꯗꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯆꯦꯟꯕꯗ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕꯗꯒꯤ ꯁꯣꯛꯄꯅꯤ ꯍꯥꯏꯕꯗ ꯃꯈꯣꯏꯁꯨ ꯊꯥꯖꯔꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ꯫ ꯃꯇꯝꯗꯣ ꯏꯁꯥꯡ ꯁꯥꯡꯅꯗꯤ ꯆꯩꯊꯣꯛꯇ꯭ꯔꯦ ꯑꯩꯅ ꯈꯔ ꯊꯨꯅ ꯂꯨꯍꯣꯡꯕꯤꯌꯨ ꯍꯥꯏꯕꯗꯒꯤ ꯏꯃꯥꯈꯣꯏ ꯄꯥꯕꯨꯡꯈꯣꯏꯅ ꯌꯥꯝꯅ ꯊꯨꯅ ꯂꯨꯍꯣꯡꯈꯤ꯫ ꯆꯦꯟꯕꯗꯨ ꯐꯥꯎꯕꯗ ꯐꯨꯅꯗꯨꯅ ꯆꯦꯜꯂꯦ꯫ ꯂꯨꯍꯣꯡꯕꯒ ꯌꯥꯝꯅ ꯁꯥꯡꯅ ꯆꯩꯊꯣꯛꯎꯔꯕꯗꯤ ꯅꯨꯄꯤ ꯑꯃꯒ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯀꯗꯕ ꯃꯥꯜꯂꯤ ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯈꯟꯖꯗꯨꯅ ꯂꯨꯍꯣꯡꯕ ꯑꯁꯤ ꯊꯨꯅ ꯍꯣꯡꯍꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯨꯍꯣꯡꯕ ꯂꯣꯏꯕꯒ ꯑꯩꯁꯨ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯗꯨꯅ ꯏꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯦ꯫ ꯊꯥ 3ꯒꯤ ꯏꯄꯥꯝꯗ ꯂꯩꯕ ꯂꯥꯛꯄ ꯃꯇꯝꯅꯤ꯫ ꯑꯩꯅ ꯏꯄꯥꯝꯗ ꯂꯩꯔꯤꯉꯩ ꯑꯩꯒꯤ ꯅꯨꯄꯥꯗ ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯋꯦꯇꯤꯡ ꯑꯗꯨꯝ ꯂꯩ꯫ ꯑꯩꯅ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗꯁꯨ ꯏꯃꯥꯟꯅꯕꯒꯅꯤꯕ, ꯀꯅꯥꯒꯁꯨ ꯅꯠꯇꯦ, ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏ꯫ ꯇꯣꯏꯅ ꯇꯣꯏꯅ ꯋꯦꯇꯤꯡ ꯂꯩꯕ ꯑꯁꯤ ꯊꯦꯡꯅꯔꯛꯄꯗꯒꯤ ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯂꯨꯍꯣꯡꯗꯨꯅ ꯏꯆꯥ ꯌꯥꯎꯔꯕꯁꯤ ꯐꯥꯎꯕ ꯅꯨꯄꯤ ꯀꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯔꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯂꯩꯔꯤꯕ ꯖꯥꯠ ꯑꯣꯏꯔꯦ꯫ ꯑꯩꯅ ꯐꯣꯟ ꯇꯣꯏꯅ ꯇꯧꯕ ꯃꯇꯝꯗ ꯋꯦꯇꯤꯡ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯐꯣꯟ ꯄꯥꯏꯈꯠꯂꯛꯇꯕ ꯑꯌꯥꯝꯕ ꯇꯧꯏ꯫ ꯏꯃꯥꯗ ꯑꯩꯅ ꯐꯣꯟ ꯇꯧꯕ ꯃꯇꯝꯗꯁꯨ ꯏꯃꯥꯗꯤ ꯕꯖꯥꯔꯗ ꯗꯨꯀꯥꯟ ꯐꯝꯕꯅꯤꯅ ꯌꯨꯝꯗ ꯂꯩꯍꯧꯕꯅꯤꯅꯦ, ꯑꯩꯈꯣꯏꯗꯤ ꯗꯨꯀꯥꯟꯗ ꯊꯣꯛꯂꯛꯑꯦ, ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ, ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒ ꯑꯩ ꯐꯣꯟ ꯄꯥꯏꯍꯜꯂꯛꯑꯒꯦꯀꯣ, ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯦꯛꯇ ꯊꯝꯈꯤ꯫ ꯏꯃꯥꯈꯣꯏꯁꯨ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯀꯔꯤꯃꯇ ꯈꯪꯕ ꯅꯠꯇꯦ꯫ ꯑꯩꯁꯨ ꯏ ꯅꯧꯔꯤꯕꯅꯤꯅ ꯋꯥꯈꯜ ꯑꯁꯤ ꯖꯥꯖꯥꯠ ꯈꯟꯕꯗ ꯀꯣꯛꯁꯦ ꯍꯦꯛꯇꯃꯛ ꯉꯥꯎꯕ, ꯆꯤꯛꯄ ꯇꯣꯏꯅ ꯇꯣꯏꯅ ꯍꯧꯏ꯫ ꯏꯃꯥꯈꯣꯏꯅꯁꯨ ꯀꯔꯤꯅꯣ ꯅꯌꯥꯡ ꯀꯪꯇ꯭ꯔꯤꯛ ꯀꯪꯂꯤꯕꯗꯣ, ꯃꯤꯗꯤ ꯆꯥꯕꯣꯛꯄ ꯃꯇꯝꯁꯦ ꯆꯥꯕ ꯐꯩ, ꯅꯣꯏꯌꯦ ꯍꯥꯏꯅꯔꯤꯕꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯂꯩꯕꯁꯦ ꯅꯪ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ, ꯅꯌꯥꯡꯒꯗꯣ ꯀꯪꯇ꯭ꯔꯤꯛ ꯀꯪꯂꯤꯁꯤꯕꯨ ꯍꯥꯏꯅ ꯍꯪꯉꯤ꯫ ꯑꯩꯅ ꯁꯣꯝꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯁꯤꯗꯤ ꯏꯃꯥꯈꯣꯏꯗꯤ ꯈꯪꯕ ꯅꯠꯇꯦ, ꯀꯔꯝꯅꯁꯨ ꯍꯥꯏꯔꯨꯒꯅꯤ, ꯑꯐꯕ ꯋꯥꯗꯤ ꯅꯠꯇꯕꯅꯤꯅ꯫ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯏꯃꯥꯈꯣꯏꯅ ꯍꯥꯏꯕ ꯏꯟꯗꯕꯤ ꯂꯝꯍꯦꯟꯕꯤ ꯑꯩꯁꯦ ꯋꯥꯗꯨꯅꯇ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯍꯥꯏꯕ ꯏꯟꯗꯕꯤ ꯑꯩꯗꯤ ꯏꯃꯥꯈꯣꯏꯅ ꯃꯇꯝꯗꯨꯗ ꯋꯥꯔꯛꯄꯤꯈꯤꯕ ꯅꯆꯥ ꯑꯩꯕꯨ ꯍꯥꯏꯕ ꯏꯟꯗꯕꯅꯤꯅ ꯑꯋꯥꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯇꯥꯔꯒꯦ ꯈꯟꯗꯨꯅ ꯀꯔꯤꯁꯨ ꯇꯧꯗꯦ ꯏꯃꯥ ꯍꯥꯏꯗꯨꯅ ꯆꯤꯟꯗꯗꯤ ꯈꯨꯝꯗꯣꯛꯈꯤ, ꯊꯃꯣꯏꯗꯗꯤ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯔꯤꯕꯅꯤ꯫ ꯑꯩꯁꯦ ꯏꯄꯥꯝꯗ ꯂꯩꯕ ꯐꯥꯎꯕ ꯂꯩꯐꯝ ꯈꯪꯉꯛꯇꯔꯦ꯫ ꯀꯔꯝꯅꯗꯤ ꯊꯥ 3 ꯁꯨꯗ꯭ꯔꯤꯉꯩꯗ ꯆꯠꯂꯒꯦ ꯍꯥꯏꯔꯨꯒꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯨꯕꯗ ꯅꯨꯄꯥ ꯀꯌꯥꯗ ꯄꯥꯝꯂꯤꯕꯅꯣ, ꯃꯥꯒꯤ ꯅꯨꯄꯥꯁꯤ ꯎꯗ꯭ꯔꯒꯗꯤ ꯂꯩꯕ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯦꯛꯇꯃꯛ ꯈꯟꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯏꯃꯥꯈꯣꯏꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯂꯩꯀꯥꯏꯒꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯦꯛꯇ ꯉꯥꯡꯅꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯊꯥ 3 ꯐꯥꯎꯕꯗꯤ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯈꯤ꯫ ꯅꯣꯡꯃꯗꯤ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯥꯗ ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯐꯣꯟ ꯑꯁꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈꯤ꯫ ꯑꯩꯅ ꯌꯨꯝ ꯄꯥꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃꯁꯨ ꯌꯨꯝ ꯄꯥꯜꯂꯤ꯫ ꯃꯥꯒ ꯑꯩꯒꯗꯤ ꯊꯪꯅꯅ ꯂꯩꯕꯅꯤꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ ꯂꯥꯏꯔ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯄꯨꯟꯗꯨꯅ ꯁꯥꯟꯅꯩ꯫ ꯏꯃꯥꯈꯣꯏꯗ ꯑꯩꯅ ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ꯏꯃꯥꯈꯣꯏꯁꯨ ꯐꯣꯟ ꯑꯃꯠꯇ ꯄꯥꯏꯔꯛꯇꯦ꯫ ꯃꯁꯤꯗꯒꯤ ꯑꯩꯅ ꯌꯨꯝꯗ ꯀꯔꯤ ꯀꯔꯤ ꯊꯣꯛꯂꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯆꯤꯡꯅꯗꯨꯅ ꯏꯃꯥꯟꯅꯕꯤ ꯑꯗꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯪꯂꯨꯏ꯫ ꯏꯃꯥꯟꯅꯕꯤ ꯑꯗꯨꯅ
ꯅꯪꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯤꯕ ꯑꯣꯏꯔꯦ? ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯋꯥ ꯂꯥꯎꯅꯔꯁꯤ ꯐꯥꯎꯕ꯫ ꯑꯩꯅ ꯀꯩꯗꯧꯔꯒꯦ? ꯀꯔꯤ ꯋꯥꯅꯣ? ꯑꯩꯉꯣꯟꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦ꯫ ꯏꯃꯥꯈꯣꯏꯁꯨ ꯐꯣꯟ ꯑꯃꯠꯇ ꯄꯥꯏꯔꯛꯇꯦ꯫ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯃꯤ꯫ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯅ ꯍꯪꯉꯤ꯫ ꯏꯃꯥꯟꯅꯕꯤ ꯑꯗꯨꯅ ꯅꯪꯒꯤ ꯅꯨꯄꯥ ꯑꯣꯛꯇꯕ ꯃꯤꯅꯥꯏ ꯂꯝꯁꯤ ꯁꯤꯒꯗꯕꯗꯣ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯑꯦ꯫ ꯅꯪꯅ ꯑꯗꯨꯗ ꯂꯩꯔꯤꯉꯩꯗ ꯆꯥꯟꯁ ꯂꯧꯗꯨꯅ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯑꯦꯗꯅ꯫ ꯃꯃꯥꯈꯣꯏꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯦ, ꯅꯨꯄꯤꯗꯣ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩ꯫ ꯅꯪꯁꯨ ꯌꯥꯔꯒꯗꯤ ꯊꯨꯅ ꯁꯤꯗ ꯂꯥꯛꯑꯣ, ꯀꯔꯤꯅꯣ ꯈꯔ ꯈꯟꯅꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩ꯫ ꯏꯆꯥꯗꯣ ꯀꯞꯄꯛꯄꯗꯒꯤ ꯒ꯭ꯌꯥꯟ ꯂꯥꯛꯂꯗꯨꯅ ꯀꯞꯅ ꯏꯆꯥ ꯑꯗꯨꯕꯨ ꯃꯕꯨ ꯄꯤꯊꯛꯏ꯫ ꯏꯃꯥꯟꯅꯕꯤ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯍꯥꯏꯔꯛꯂꯕ ꯐꯥꯎꯕꯗ ꯑꯩ ꯏꯁꯥꯗ ꯊꯥꯖꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯅꯨꯄꯥꯗ ꯐꯣꯟ ꯍꯟꯖꯤꯟꯅ ꯇꯧꯏ꯫ ꯃꯥꯒꯤ ꯐꯣꯟꯗꯤ ꯑꯗꯨꯃꯛ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩ꯫ ꯏꯃꯥꯁꯨ ꯐꯣꯟ ꯁꯨꯡꯄꯥꯏ ꯄꯥꯏꯈꯠꯂꯛꯇꯦ꯫ ꯑꯁꯤꯗꯒꯤ ꯑꯩꯅ ꯋꯥꯐꯝ ꯑꯁꯤꯗꯤ ꯂꯣꯠꯄ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯏꯃꯥꯈꯣꯏ ꯏꯆꯦꯈꯣꯏꯗ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯏꯃꯥꯈꯣꯏꯁꯨ ꯁꯥꯎꯔꯗꯨꯅ ꯈꯨꯗꯛꯇ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯏ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯊꯦꯡꯅꯔꯛꯏ ꯍꯥꯏ꯫ ꯅꯨꯄꯥ ꯑꯗꯨꯗꯤ ꯂꯣꯠꯇꯨꯅ ꯊꯝꯃꯤ꯫ ꯊꯦꯡꯅꯔꯕꯗꯤ ꯐꯨꯕꯤꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯂꯣꯠꯇꯨꯅ ꯊꯝꯂꯒ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯎꯅꯍꯜꯂꯛꯇꯦ ꯍꯥꯏ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ, ꯇꯧꯕꯁꯨ ꯈꯔ ꯉꯝꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯅ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯇꯝꯃꯤ꯫ ꯃꯥꯅ ꯇꯝꯃꯛꯂꯤꯕ ꯄꯥꯎ ꯑꯗꯨꯅ ꯍꯦꯜꯂꯦ ꯑꯩꯒꯤ ꯊꯃꯣꯏ ꯀꯥꯏꯕꯗꯤ꯫ ꯏꯆꯦꯈꯣꯏ ꯏꯃꯥꯈꯣꯏꯁꯨ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯏꯆꯥꯅꯨꯄꯤꯒꯤ ꯑꯎꯟꯄꯣꯠ ꯂꯧꯕ ꯂꯥꯛꯂꯒꯅꯤ, ꯑꯣꯛꯇꯕ ꯃꯉꯣꯟꯗ ꯏꯆꯥ ꯊꯥꯖꯒꯗꯕ ꯅꯠꯇꯦ, ꯃꯉꯣꯟꯗ ꯂꯩꯔꯁꯨ ꯂꯩꯇ꯭ꯔꯁꯨ ꯌꯥꯏ, ꯃꯤꯅꯥꯏ ꯃꯆꯥ ꯃꯉꯣꯟꯗ ꯊꯝꯃꯒ ꯏꯆꯥꯗ ꯀꯔꯤ ꯅꯨꯡꯉꯥꯏꯕ ꯐꯪꯒꯗꯒꯦ? ꯑꯁꯨꯝꯅ ꯏꯃꯥꯈꯣꯏꯁꯨ ꯋꯥꯍꯩ ꯋꯥꯇꯥ ꯑꯀꯟꯕ ꯊꯃꯣꯏ ꯄꯦꯟꯅꯕ ꯆꯩꯔꯝꯂꯒ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯄꯥꯎ ꯀꯌꯥ ꯑꯃꯁꯨ ꯇꯝꯃꯤ꯫ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯏꯅꯦꯝꯕꯣꯛꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ "ꯏꯕꯦꯝꯃ, ꯁꯥꯎꯔꯅꯨꯁꯦ, ꯂꯥꯏꯕꯛꯇ ꯇꯝꯃꯝꯕꯅꯤ ꯈꯟꯗꯨꯅ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯗꯨꯝ ꯂꯩꯌꯨ", ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯏꯃꯥꯈꯣꯏꯁꯨ ꯌꯥꯝꯅ ꯁꯥꯎꯏ꯫ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕ ꯑꯗꯨꯕꯣ? ꯏꯆꯥꯁꯤꯕꯨ ꯐꯥꯒꯤꯒꯤ ꯇꯥꯏꯞꯇ ꯂꯩꯒꯦ ꯍꯥꯏꯔꯒꯅ ꯑꯍꯟꯁꯤꯒ ꯂꯩꯍꯜꯂꯣ, ꯂꯩꯔꯣꯏꯒꯦ ꯍꯥꯏꯔꯒꯅ ꯑꯇꯣꯝꯕꯤꯗꯨꯒ ꯑꯗꯨꯝ ꯂꯩꯍꯜꯂꯣ, ꯑꯅꯤ ꯂꯣꯟꯕ ꯍꯥꯏꯕꯁꯤꯕꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯒꯤ ꯊꯕꯛꯂꯣꯅꯦ? ꯏꯅꯝꯃꯈꯣꯏꯅ ꯉꯥꯡꯕꯤꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯈꯟꯅꯈꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯑꯗꯨꯗꯤ ꯑꯩ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇꯦ, ꯏꯖꯠ ꯗꯥꯕꯤ ꯇꯥꯜꯂꯛꯂꯅꯤ, ꯄꯩꯁꯥ ꯇꯤꯡꯂꯅꯤ ꯈꯜꯂꯨꯕꯗ ꯅꯝꯗꯨꯅ ꯂꯩꯍꯜꯂꯒ ꯄꯩꯁꯥ ꯇꯤꯡꯗꯅꯕ, ꯑꯗꯨꯒ ꯑꯩꯕꯨꯅ ꯑꯣꯠ ꯅꯩꯒꯗꯧꯔꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗꯣ ꯏꯃꯥꯈꯣꯏꯅ ꯈꯪꯕꯅꯤꯅ ꯑꯎꯟꯄꯣꯠ ꯂꯧꯕ ꯂꯥꯛꯂꯅꯤ, ꯑꯗꯨꯒ ꯂꯨꯄꯥ ꯂꯥꯈ 5 ꯑꯃꯁꯨ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯜꯂꯝꯃꯨ ꯏꯆꯥꯒꯤ ꯏꯖꯠꯀꯤꯗꯃꯛꯇ ꯍꯥꯏꯗꯨꯅ ꯋꯥ ꯂꯣꯏꯁꯤꯟꯅꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯑꯈꯪ ꯑꯍꯩ ꯑꯍꯜ ꯂꯃꯟ ꯀꯌꯥ ꯑꯃ ꯇꯥꯟꯅꯗꯨꯅ ꯑꯎꯟꯄꯣꯠ ꯑꯃꯗꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨꯕꯨ ꯂꯧꯈꯤ꯫ ꯋꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯣꯏꯁꯤꯟꯅꯈꯤ꯫ ꯋꯥ ꯂꯣꯏꯁꯤꯟꯅꯕꯒꯤ ꯅꯨꯃꯤꯠ, ꯑꯎꯟꯄꯣꯠ ꯂꯧꯕ ꯆꯠꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩ ꯏꯁꯥꯁꯨ ꯌꯥꯎꯏ꯫ ꯅꯨꯄꯥ ꯑꯗꯨꯒ ꯑꯩꯒ ꯈꯥꯏꯅꯕꯒꯤ ꯆꯦ ꯆꯥꯡꯁꯤꯡ ꯑꯗꯨꯗ ꯁꯥꯏꯟ ꯇꯧꯕꯗ ꯏꯁꯥꯅ ꯌꯥꯅꯔꯦ ꯍꯥꯏꯕꯒꯤ ꯁꯥꯏꯟ ꯀꯌꯥ ꯑꯃꯁꯨ ꯇꯧꯅꯈꯤ꯫ ꯅꯍꯥꯟ ꯃꯈꯩ ꯆꯠꯄꯗꯗꯤ ꯅꯨꯄꯥ ꯑꯗꯨ ꯊꯦꯡꯅꯗꯕꯅ ꯏꯃꯥꯈꯣꯏꯁꯨ ꯐꯨꯅꯤꯡꯂꯕꯁꯨ ꯐꯨꯕ ꯐꯪꯗꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯏꯃꯥꯅ ꯑꯩꯒꯤ ꯅꯨꯄꯥ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯑꯣꯏꯅ ꯃꯈꯖꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ꯫ ꯃꯈꯣꯏꯔꯣꯝꯒꯤꯁꯨ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯨꯕꯕꯨꯗꯤ ꯐꯪꯗ꯭ꯔꯦ ꯍꯥꯏꯕꯕꯨ ꯏꯃꯥꯁꯨ ꯊꯃꯣꯏ ꯄꯦꯟꯅꯕ ꯑꯃꯨꯛꯇꯪ ꯊꯥꯕ ꯑꯗꯨꯗ ꯃꯐꯝ ꯈꯪꯅ ꯊꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯅꯔꯕ ꯃꯇꯨꯡꯗ ꯑꯩꯁꯨ ꯏꯆꯥ ꯑꯗꯨꯒ ꯏꯄꯥꯝꯗ ꯑꯗꯨꯃꯛ ꯂꯩꯕ ꯇꯥꯈꯤ꯫ ꯑꯁꯤꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯛꯈꯤꯕ ꯑꯋꯥꯕ ꯑꯁꯤ꯫ ꯑꯋꯥꯕꯁꯤꯡ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯍꯧꯒꯠꯂꯛꯂꯤꯕ ꯏꯆꯟ ꯏꯆꯥꯁꯤꯡꯅ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯒ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯑꯣꯏꯕꯤꯍꯧ ꯍꯥꯏꯅ ꯊꯝꯖꯒꯦ꯫ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯏꯃꯥ ꯏꯄꯥ ꯏꯆꯦ ꯏꯕꯨꯡꯁꯤꯡꯅ ꯋꯥꯔꯛꯄ ꯃꯇꯝꯗ ꯀꯤꯅ ꯈꯪꯅ ꯍꯪꯒꯣꯏꯅ ꯃꯈꯣꯏꯅ ꯉꯥꯡꯂꯤꯕ ꯋꯥ ꯑꯗꯨꯅ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯅꯣꯜꯂꯨꯛꯇꯨꯅ ꯆꯠꯀꯗꯕꯅꯤ꯫ ꯊꯦꯛꯀꯠꯇꯨꯅ ꯑꯩꯅ ꯈꯜꯂꯤꯕ ꯑꯁꯤꯅ ꯆꯨꯝꯂꯦ ꯍꯥꯏꯅ ꯆꯠꯂꯨꯔꯕꯗꯤ ꯉꯁꯤ ꯑꯩꯉꯣꯟꯗ ꯇꯥꯔꯤꯕ ꯗꯁꯥ ꯑꯁꯤꯒꯨꯝꯅ ꯅꯈꯣꯏꯗꯁꯨ ꯇꯥꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕ ꯈꯣꯡꯐꯝ ꯑꯁꯤ ꯇꯥꯗ꯭ꯔꯤꯉꯩ ꯅꯁꯥꯒꯤ ꯏꯖꯠꯄꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯊꯝꯒꯗꯕꯅꯤ꯫
ꯐꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯏꯖꯠꯇꯤ ꯀꯩꯗꯧꯅꯨꯡꯗ ꯄꯤꯊꯣꯛꯂꯣꯏꯗꯕꯅꯤ꯫ ꯄꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯕ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯋꯥꯍꯩ ꯑꯁꯤ ꯊꯝꯖꯔꯒ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫